अहानबद सोशल मीडिया साइट फेसबुक थगलप वोर खरा कोरोंगांबा खुमन घेना मैम थमजगे नुंगाइरंगनिको लान की लाइबाक की वखल मसेट यावदबा नुंगाइन लेरिबसिंगसे मोइददी कोक साबा अवाबा हाइबदो लेरमोइको हाइबु वाफम खरा फोंदोरक्ली अमरोमदना रॉबिन मंगांग खोइरकपमनसु सुमथम मयामगा वरी ngahak सासी अखोइ यावगनि यावरे हाइबा कैम लेति लाक्लिबा एमपी इलेक्शन सी प्रजा मियाम करी खनबिरिबगे मसि खंजगे हाइबु वाफम फोंदोरक्ली अमरोमदना ngarangdagi hona social media singda viral oiriba SSC da lobo exam ama cooking akta khalakhiba hairiba thaba adugi result adu kakthakre hari nauna mu hana phal anu bo lakthoklagani haina su thajaninga oiba pawmana makhatari myampuna no update ngaminasi panam pawsir gi maroibi I pawsing myamna thamjagi ahamra tendak myamna thamjagi kaithal ima sing awaba phungdokre Manipur kaithal phambi apun maluki vice president oine thaupurambi Wahang inawbina ikhang hauduna leikidabada khoirambal kaithal phambi nupi singna nuaitaba phungdokre ngase yu khoirambal kaithal pangthokiba awaba phungdokgi thoramda leikidrabi Wahang inawbi photo da miyam haikal leka tamduna minute ani tumina leiduna awaba phungdokhi awaba phungdokpa adura saruk yaraduna Manipur kaithal phambi apun maluki secretary y ebe yaimana phungdokibada ima Wahang inawbina leikidaba silup asigi yamna sauna मांगजबा अमा ओइहौरगदनि लमदमसिगी मरुएबा थौदोक क्यार असबु थौदांग लौदुना लाखिबा इमासिना इखंग खौदना लैखिदबासि यामना नुवाइति इमासिना लैखिदबासि लुप असिगी थाक्तनतना लमदमसिगी असौबा अवाटपा मसु ओइहौरगनेखि अमरोमदना मालेम थोंगामगी खोंजंग नुमित कुनगा तरुंगनि सुख्रे मणिपुर तंगदु लैतादबा हंजन हल्लो था तरा हेलकलबा मणिपुर की इशू असिगी मतांगना प्राइम मिनिस्टर ना मणिपुर लाक्तुना येंगसलु हाइबा डिमांड तौरदुना दिल्ली की तोंगान मफम सिंगदा यावना इम्फाल की मफम क्यारा सरा हेनबगी खोंजंग संगसिलखिबा लमयान बि इराबत मेमोरियल्स इंटीग्रेटेड ट्रस्ट लिमिट मणिपुर की प्रेसिडेंट ट्रांसजेंडर एक्टिविस्ट मालेम थोंगाम की खोंजंग असि नुमित कुनगा तरुंगनि मपुंग फाजलखले ngarang numit kunga mangani sanma numita nupilan memorials complex mamangna khongjang sangsinki ado bunung thilpung aniga minute tara taba matamda Imphal police ki team amana phara matung treatment gi damak Jenims hospital admit tawduna thamki amaromdana ukolna akan mamongna kandem torokli jeribam gi laingang tabi da haukipa lamta thang janumita saroi khanglaga thamlamba pochai sing cookie singna khongpakna kaukhaiba madi Yotpakna yanmana singbu nat kueba laithaugi thorambu kari su ushita mamongda satakhiba thawang umanglai kan balup ukolna akan mamongna kanem tawbugoloina thawang adu senaba sing athuba matamna mari leinaba singna faaduna logeba sabsaba serak pigadabani haina demand tawri ukolgi sirol amada furup amagi satnabi laithau tinthau laining laisona singbada akai toy thon kiba thawang ukolna haksina lawi Lengan asigumba kukilamen tuyen besing matam sana serak pibigi thauna leitabana leba asida thoning da thaudok sing tholak pani hana su phongdorakli maram asina thawong asida siena ba miyoi sing matam sana faaduna serak pigada pani hana mari lena besing gi pungning sing silakli atopa pawmana AC na SBI da akan mapok tak pikre Supreme Court na electoral bonds scheme gi marik sumbu wapham yaw se sang sing tha sigi kunga mathoi faw the Election Commission of India ECI na pisinanaba State Bank of India SBI da pokta pikre Supreme Court ki Chief Justice DY Chandra sunna lusingba judge mangana saba bench aduna wahi amadi bayek sijanaduna mathang manau naina semduna wahi amata sithadana marik sumbu wapham singadu pikhalangnaba SBI da haki Panwayabadi SBI na electoral bond ga mari leinana pikhalakhiba report adu da khwaidigi yamna senpam phangkhiba singyawna pikhalakhiba report adu da BJP na khwaidigi yamna sel gi mateng phangba oikhibani aduga Trinamool Congress amadi Indian National Congress na mathangsina sen phangba singokhi adomainamak SBI na pikhalakhiba electoral bonds ki report adu da karamba campaign na natragana miyoina karama political party da senpam singadu phangan khibano haibadu pikhalakhibani Amaromdana medical camp pangthokre Malempurel WhatsApp group na Northeast United Club organized new ko poirei apunba leimarol maira paibi palem lamlai students ideal club lamlai apunba maira paibi madi lamlai development committee na punna sinduna ngasi lamlai de leiba ibudau purai romba sanglena medical camp ama pangthokre Imphal East District ki medical officer gi matenga loina pangthokiba medical camp aduda surgery, skill, medicines, ortho, pediatric, amadi
ꯒꯥꯏꯅꯤꯀꯣꯂꯣꯖꯤꯅ ꯆꯤꯡꯕꯒꯤ ꯃꯤꯑꯣꯏ ꯆꯥꯇ꯭ꯔꯨꯛꯂꯣꯝ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯈꯤꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯕ ꯍꯤꯗꯥꯛꯁꯤꯡꯁꯨ ꯂꯦꯝꯅ ꯄꯤꯈꯤ ꯂꯣꯏꯅꯅ ꯀꯦꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯅ ꯗꯥꯏꯒꯅꯣꯁꯇꯤꯛꯅ ꯂꯤꯚꯔ ꯀꯤꯗꯅꯤ ꯌꯨꯔꯤꯟ ꯊꯥꯏꯔꯣꯏꯗ ꯑꯃꯗꯤ ꯁꯨꯒꯔꯅꯆꯤꯡꯕ ꯇꯦꯁ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯈꯤ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯂꯦꯝ ꯄꯨꯔꯦꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯈꯥꯝ ꯁꯥꯊꯤꯁꯆꯟꯗ꯭ꯔꯅ ꯍꯥꯏ ꯃꯥꯂꯦꯝ ꯄꯨꯔꯦꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞ ꯑꯁꯤꯅ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄꯗꯒꯤ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝ ꯑꯃꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯃꯊꯧ ꯇꯥꯕ ꯃꯦꯗꯤꯀꯦꯜ ꯇꯦꯡꯕꯥꯡ ꯄꯤꯗꯨꯅ ꯂꯥꯛꯂꯤ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯁꯤꯡꯒ ꯈꯨꯠ ꯁꯝꯅꯔꯒ ꯄꯥꯡꯊꯣꯛꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯦꯜꯊ ꯀꯦꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯕ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ CMO ꯌꯥꯎꯅ ꯄꯨꯝꯅꯃꯛꯄꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯅꯤꯔꯀꯣꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦꯁ ꯑꯣꯂꯦꯟꯗ꯭ꯔꯣꯅ ꯍꯥꯏꯈꯤꯕꯗ ꯏꯔꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯑꯅꯥ ꯂꯥꯌꯦꯡꯕ ꯆꯠꯄꯒꯤ ꯑꯆꯧꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯥꯂꯦꯝ ꯄꯨꯔꯦꯜꯅ ꯃꯦꯗꯤꯀꯦꯜ ꯀꯦꯝ ꯑꯃ ꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯃꯔꯣꯝꯗꯅ ꯄꯥꯛ ꯁꯟꯅ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯇꯤꯅꯔꯤ ꯑꯣꯐꯤꯁ ꯊꯧꯕꯥꯜꯒꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯡꯖꯤꯡ ꯍꯧꯗꯝꯕ ꯚꯦꯇꯤꯅꯔꯤ ꯗꯤꯁꯄꯦꯟꯁꯔꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕ ꯋꯥꯡꯖꯤꯡ ꯍꯧꯗꯝꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯧꯃꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯗꯤꯁꯄꯦꯟꯁꯔꯤ ꯑꯁꯤꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯌꯨꯝꯗ ꯌꯣꯛꯄ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡꯁꯤꯡ ꯂꯦꯝꯅ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯄꯥꯛꯇꯛꯅꯅ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8ꯇꯒꯤ ꯍꯧꯗꯨꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕ ꯆꯠꯊꯈꯤꯕ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯋꯥꯡꯖꯤꯡ ꯍꯧꯗꯝꯕ ꯚꯦꯇꯤꯅꯔꯤ ꯗꯤꯁꯄꯦꯟꯁꯔꯤꯒꯤ ꯗꯣꯛꯇꯔ ꯋꯥꯏ ꯁꯣꯕꯥꯔꯔꯤꯅ ꯂꯨꯆꯤꯡꯕ ꯁ꯭ꯇꯥꯐꯁꯤꯡꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯄꯨꯟꯅ ꯌꯨꯝꯗ ꯌꯣꯛꯄ ꯍꯨꯏ 100 ꯑꯃꯗꯤ ꯍꯧꯗꯣꯡ 5ꯔꯣꯝꯗ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯈꯤ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯚꯦꯛꯁꯤꯅꯦꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄꯒꯤꯗꯃꯛ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯇꯤꯅꯔꯤ ꯑꯣꯐꯤꯁꯀꯤ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯚꯦꯛꯁꯤꯅꯦꯁꯟ ꯑꯁꯤ ꯍꯨꯏ ꯑꯃꯗꯤ ꯍꯧꯗꯣꯡꯅ ꯆꯤꯛꯄ ꯑꯃꯗꯤ ꯈꯣꯠꯄꯗꯒꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯂꯥꯏꯅꯥ ꯀꯌꯥꯗꯒꯤ ꯃꯥꯡꯖꯧꯅꯅ ꯉꯥꯛꯊꯣꯛꯅꯕ ꯄꯥꯟꯗꯝꯗ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯏꯖꯔꯨꯕꯗꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇꯨꯅ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯔꯤꯕ ꯚꯣꯇꯤꯡ ꯔꯥꯏꯠ ꯁꯤꯖꯤꯟꯅꯕꯤꯌꯨ DC ꯖꯤꯔꯤꯕꯝ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 16ꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯚꯣꯇꯔꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯐꯖꯔꯕꯅꯤ ꯍꯥꯏꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯅ ꯄꯤꯔꯤꯕ ꯚꯣꯇꯤꯡ ꯔꯥꯏꯠ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯅ ꯖꯤꯔꯤꯕꯝꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯀ꯭ꯔꯤꯁꯅ ꯀꯨꯃꯥꯔ IASꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯛꯂꯤ ngasi jiribamgi singdong lekai de leba DC office ta pangthokiba paumi sing unaba amada Krishna Kumar na makhatana hai jiribam district ki oina candidate singna nomination file tawbigi aroiba matamasi March 19 ni scrutiny na March 19 na pangthokani candidate singi mirep se lapthokpagi aroiba matamna March 19 ni district asigi oina polling station nifuga mathoi legani polling sing asigi manungda station amadi hauzik manipur thokliba kangluk irang asina lanjena duna laidiba relief camp da special oina station thamgani loidana district asigi oina critical polling station taraga manga amadi vulnerable polling station taraga humdai khandoktuna ehenba security gi thorang lakholagani district asigi oina puna voter lising kuntraga satreka humdraga taruni masigi manungda nupa voter lising taraga mangaga satruko yangkai ga mangani nupi voter na lising taraga mangaga samaga kunni amadi transgender ama yauri election asibu niyam sumna pangthok piyana ba tungan ba team khaidoktuna section tharang kya paikhat pa haurai ki makasa tharak poina kanglai paki maira dagi lokusaraga khoirambal kaithil toina kai bai bisi lebas ga apabanati kanglai paki maira gi editorial mayamna thamjage manipur gi konung wariba imphal mayol makta leiriba khoirambal ima kaithil asi lamdam asigi puari gi sagona dun lakleba maruiba mapmamani roinana lamdam asigi lalon itiki horakpham amasu oiribani malem gi lebak singi manungda ima saklabi nupi oibi ngaktana phamba kaithil ama oiduna maming satlibani loinana malem gi lebak yadagi khoirambal ima kaithil asibu yengba laktuna asobo tourist center amasu oiduna lamdam sigi sakhoksaningai haibadu oiribani aduba manipur gi law and order atuki matik phalaktaba makhal makha kya gi irang kaya yamna toina thorakpadagi laitadraba manipur amoiri yamna nungaitribidi manipur da karigumba thawdo wathok irang ama hek tholakpa matamda khoirambal ima kaithil asida target oiduna kaithil phamba lephanduna ima singbu makhal makha kya gi khongjang sangsinba matamda mangjul thaduna saruk yahali maduna irang ama hek tholakpa matamda khoirambal ima kaithil kaiba habidu hoi masida manipur lenga amadi miyamna khangbigadabadi khoirambal ima kaithil toina kaiba bisi apabanati leibak kaibaga pangkhakni haibasini
ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯨꯑꯣꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯊꯣꯛꯂꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯒꯤ ꯆꯩꯊꯦꯡ ꯄꯤꯐꯝ ꯑꯣꯏꯍꯟꯕ ꯇꯥꯔꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯜꯂꯛꯅꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯅꯗꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡ ꯑꯁꯤꯅ ꯌꯥꯡꯂꯦꯟ ꯁꯔꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯐꯕ ꯅꯨꯄꯥꯒꯤ ꯃꯔꯨꯝꯗ ꯑꯐꯕ ꯅꯨꯄꯤ ꯑꯃꯃꯝ ꯂꯦꯞꯇꯨꯅ ꯂꯩ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯏꯃꯨꯡ ꯄꯨꯅꯕ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯅꯕ ꯁꯤꯟꯐꯝꯗ ꯈꯣꯏꯖꯪꯅ ꯊꯕꯛ ꯇꯧꯗꯨꯅ ꯃꯆꯥ ꯃꯁꯨ ꯁꯦꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯑꯁꯤ ꯈꯣꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜꯗ ꯐꯝꯗꯨꯅ ꯄꯣꯠꯆꯩ ꯌꯣꯟꯗꯨꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯔ ꯑꯁꯤꯗꯒꯤ ꯍꯧꯅ ꯈꯣꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜ ꯑꯁꯤ ꯆꯥꯏꯅꯄꯨꯡꯒꯤ ꯃꯇꯧꯒꯨꯝ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄꯒꯤꯁꯨ ꯀꯩꯊꯦꯜ ꯍꯦꯛꯇ ꯊꯨꯒꯥꯏꯕ, ꯀꯩꯊꯦꯜ ꯐꯝꯂꯝꯕꯤ ꯏꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯣꯡꯊꯣꯛꯇꯨꯅ ꯏꯍꯧ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯑꯗꯨꯒ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯕꯨꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯕꯤꯗꯕꯒꯨm ꯇꯧꯔꯤ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯔꯥꯖꯅꯤꯇꯤꯒꯤ ꯏꯊꯤꯜ ꯆꯪꯗꯨꯅ ꯈꯥꯏꯕꯣꯛ ꯇꯥꯅ ꯊꯨꯒꯥꯏꯔꯛꯄꯒꯤ ꯐꯤꯚꯝ ꯑꯃꯗ ꯑꯩꯒꯤ ꯃꯥꯒꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯁꯥꯒꯠꯄ ꯉꯝꯂꯛꯇꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯃꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯨꯛꯆꯦꯜ ꯄꯤꯛꯅꯔꯛꯄ, ꯔꯥꯖꯅꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯕ ꯗꯤꯚꯥꯏꯠ ꯑꯦꯟ ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯌꯧꯔꯛꯄ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯄꯜꯂꯕꯗ ꯃꯃꯥꯡ ꯆꯍꯤ ꯏꯪ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯅ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯑꯣꯏꯕ ꯁꯥꯊꯤꯔꯕ ꯂꯥꯟ ꯑꯃ ꯍꯧꯔꯛꯂꯤꯕ ꯑꯁꯤꯗ ꯈꯣꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯀꯩꯊꯦꯜ ꯐꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯏꯃꯨꯡ ꯄꯨꯗꯨꯅ ꯃꯆꯥ ꯃꯁꯨ ꯁꯦꯝꯅꯕ ꯍꯣꯠꯅꯔꯤꯕ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯟꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯂꯣꯏꯅꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯏꯃꯥꯁꯤꯡꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯈꯣꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜꯗ ꯇꯥꯏꯅꯗꯨꯅ ꯀꯩꯊꯦꯜ ꯇꯣꯏꯅ ꯀꯥꯏꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯒꯨꯝꯁꯤ꯫ ꯈꯣꯏꯔꯝꯕꯜ ꯏꯃꯥ ꯀꯩꯊꯦꯜ ꯇꯣꯏꯅ ꯀꯥꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯠꯇꯦ꯫ ꯂꯩꯕꯥꯛ ꯀꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯂꯩꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕꯤꯔꯝꯕꯗꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯃꯗꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕꯁꯤꯡꯅ ꯅꯤꯡꯁꯤꯡꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯨꯛꯀ ꯍꯟꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯇꯦꯟꯇꯛꯅ ꯃꯌꯥꯝꯗ ꯍꯦꯗꯂꯥꯏꯟ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯂꯥꯏꯠ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯣꯏꯔꯥꯡ ꯄꯨꯔꯦꯜꯗ ꯃꯇꯝ ꯁꯥꯡꯅ ꯈꯨꯜ ꯉꯥꯛꯇꯨꯅ ꯂꯩꯔꯛꯈꯤꯕ ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯊꯦꯝ ꯀꯨꯟꯖꯕꯤꯍꯥꯔꯤ ꯆꯍꯤ 32ꯒꯤ ꯏꯃꯨꯡꯗ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯇꯦꯡꯕꯥꯡꯗꯨꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯈꯤꯕ꯫ ꯑꯃꯔꯣꯝꯗꯅ ꯖꯣꯏꯟꯠ ꯗꯥꯏꯔꯦꯛꯇꯔ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯇꯦꯅꯔꯤ ꯑꯣꯐꯤꯁ ꯊꯧꯕꯥꯜꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯋꯥꯡꯖꯤꯡ ꯍꯧꯗꯝꯕ ꯚꯦꯇꯦꯅꯔꯤ ꯗꯤꯁꯄꯦꯟꯁꯔꯤꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯄꯥꯏꯑꯣꯅꯤꯌꯔ ꯀ꯭ꯂꯕ ꯋꯥꯡꯖꯤꯡ ꯍꯧꯗꯝꯕ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯧꯃꯤꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯍꯨꯏ ꯑꯃꯁꯨꯡ ꯍꯧꯗꯣꯡꯁꯤꯡꯗ ꯂꯦꯝꯅ ꯑꯦꯟꯇꯤ ꯔꯦꯕꯤꯁ ꯚꯦꯛꯁꯤꯟ ꯄꯥꯛꯇꯛꯅꯅ ꯀꯥꯞꯊꯣꯛꯈꯤꯕ꯫ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫